Hi! Impact TV da sandokchariba entertainment ki mapau kaya puduna chachariba Mami Mapao ki kuntra taret lak suba episode asida miyeng tabiriba khwai pumna makpu denipna taram okchari amadi mama ki kuntra taruk lak suba episode ke damak pibirakhiba mayang suggestions amadi feedback singi damak tasu pumna makpu haininga leitana thagata phongdokchari ngasigi episode asida kari karama mapau sing adongi damak te pujarak ibagi haibadu thamjege laman ama Manipuri feature film gi press so otkibagi mapau na ngasigi ahan mapau dam oina thamjari ani suba mapau oina 100 movies production gi Manipuri feature film medium premiere so otkibagi mapau thamjari how khraba haina mingthon ba music video album ama release tawkibagi mapau na ahum suba oina thamjari ngasigi mari suba mapau oina thamjari ba asina film forum Manipur gi taraga mari rak suba foundation de pangthokibagi mapau ni So folks, Imphal gi Thangal Bazaar da leiba Thangal Cinema Hall da pangthokhiba Laman ama Manipuri feature film gi press so gi mapau asi ngasigi ahan mapau dam oina mayam punna miyeng kaminasi Tha si yau ki batang kuntarukta laman ama haina mingthon ma Manipuri feature film ama Thangal Bazaar da leiba Thangal Cinema da leibak miyam da kudol tamna nabagi khongthang ma oina press so udkhre aina hasang thajakrabo natida ai haidi unadrasu phone pa phone wadi aidana Rajeshwar Adibam na putoktuna madi Fast Forward Films production gi banner makhada pankatuna miyam na kudol tamga durbe film asida cinematography gi thongdang Arjun Ningthim chana lauri loinana ating ko kamadi kedi di kuman anina original soundtrack senabagi thawrai pangli Manipuri film gi puwari da mamang thokidrba mawangda top mataw ama loina ri film asida mama amana thamoi nung da omchak nariba machak ama bu muthatna nabgi damak laman khumning gi ikhau langba madubu thabak oina onthok nung nabgi damak laknara ko matamna thengnaba wakhal losing amade pangal gi oiba singnaba kayabu cinema oina miyamda utnunaba laknariba film ni laman ama ai su koyang hangbane hek khangba hatu godorimne abedo ai su sagumani pare chalage pore loki go phone tawagi film asi pankat pa matamda lamdam asi tangna thokpa moina sing sound loduna ayengba singna khonjel gi oiba top mahaw amasu pina na balaknari hoktapi nang manaso ai ninga su wasaktana hairsne nang tungdani ngamoy thi haraubsu phawi adagi di hena pakhatau phawre mayamna sumaina appreciate tobi base script keno dialogue se pharaga ne batawri se live sound oidore ni na phaba tarakpani dena ko compulsory phaba tam phai aduga adum soidana hangiba tek hangiba su yam yawe ba okay shot tarek mas yare ora kan sound check tawr kan kitang keno khat noise am yaw kre khar hangiba su yawe yamna wana pura hardships me am thingna kiba dum am do adai du da keno sma oira kani ka thaja de smaina ga pura ibit ka tawr kan phadana smaina ga lak pase sida yeng badu dai du da adu matam daga wa gyu me am du ka khenai yam khine ngasine pura nungai bam hoy adu pung animuki asangbu oiba suspense thriller amadi drama da yumpam oiba Randy Oliver gi original concept da yumpam oiba film asida Saroja Sky Jotin Dumga Paul Raju amadi Hamlet chingba kyana maru oiba mamiroi singoina saktam langli Sorry mo. Yam thazudana. Adudi kaino. Masi more koi grindhouse film gi category ga sangada male ing sum khanbada grindhouse ki violence moi blood nung kai ka adudi yaudre
ꯑꯗꯨꯏꯁꯨ ꯐꯤꯂꯝꯒꯤ ꯑꯣꯏꯔꯤꯕ ꯁ꯭ꯇꯥꯏꯜ ꯐꯤꯂꯝꯒꯤ ꯑꯣꯏꯔꯤꯕ ꯁꯤꯖꯤꯟꯅꯕ ꯀꯂꯔ ꯑꯗꯨꯗꯒꯤ ꯐꯤꯂꯝꯒꯤ ꯁꯤꯖꯤꯟꯅꯕ ꯂꯨꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯚꯟ ꯀ꯭ꯔꯦꯗꯤꯠ ꯇꯥꯏꯇꯜꯗꯒꯤ ꯀꯔꯤꯗꯒꯤ ꯊꯥꯔꯤꯕ ꯃꯑꯣꯡ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯒ꯭ꯔꯥꯏꯟ ꯍꯥꯎꯁꯀ it's more closer towards the grindhouse genre right aina wari mayam sumaina online research tawbani wari mayam ama online research tawbasida koi Hollywood ki unproduced script mayam gi database ama lai the database li sangaga aina main nupi gi wari nupi ne main protagonist oiraga nupi gi wari da thiba aina thiba thengna rakpani si gi wari se aduda Randy Oliver hairiba nupa se aina by mail aina contact tawre aduga aina monda request tawre ai budget nugi adu maina nugi adongi di ai piba ngamoi adu ai wari si yam pame hai mana one time adaptation one time filming tawgi mana aingonda ayaba pirakpani adudagi yamni young oiba team ma assemble tawrga tawpane babadi yam wagi akogi sound dagi hauraga loinama akoigidi yamna minimalistic haise akoina expensive oiba location natraga costumes natraga akoigi set natraga adu mamyam amta sinadana nambani na akoida awaba mo oi kaigina habada as simple as possible akoina simple thamna bo hona gibudo aduga loina na madu thamjan masu mu mandana bo hona ba nungai ba haraga di ngasi sumaina screening tawbada akoigi Manipuri film industry yamna respected akoigi expert mayam laaga moina yam thagatpagi comment yam pidiramba moina as sumaina si yam keno amani yamna pele yamna nungai si keep it up kaina ga hairamba masi yam nungai artist singda yamna challenging oiba amadi miyam dasu top mahau ama soidana piba ngamba magun leiba film oigani haina thamjege premier naiminasi hojik amuk ani subo oina thamjariba khunai asida politician singna chatli chatpu karem naduna phagira yumpham oina puthokliba mirem ge premier show ukhibigi mapau asi midin taminasi 100 Movies Production ki banner makhada RK Kokok Romeo na puthokpa khunai asigi political scenario amadi phagi de yumpham oiba mirem hain mingthonba Manipuri feature film ama tha asigi hokiba tang 16 ta Imphal gi Palace compound da leiba MSF DS ki Sangkholab auditorium da haunabi matung ina premiere show utuna leibak miyam da kudol tamkhre lainga kasigi mahut minister TS Syam Kumar yauna pangthokiba jinglem laba thauram aduda art amadi culture na khunai amada kangluk phurup mashel gi marakta nungsinaba amadi punsinaba gi mafam ama piri haiba asi haiman bathoklaroi haiba wafam minister asina phongdokhi Rajesh Hijam gi wari amadi screenplay ra yumpham moiduna pankatpa film ase Amar Raj na lamjing lamtakle AK Yangoi amadi Gopi Kok anina saipan sahek singsu AK Yangoi masamak amadi Surma anina sahek tambagi mathakta Kaiku Ranju Dayananda Idhau Prakash Ratanlai Mema Thoi amadi Pause Naharol gi thautangi editor Khoirom Loya lakpana chingba kayana maruoiba mamiroi singoina saktam langduna pankhatleba film ne Mirem Impact News gi editor Raj Nongthongmamna media gi lamda hotnariba singbu 100 Movies Production gi maikai de gi apen phongdokladuna sakhang se khushin nabagi thauram amaga loina pangthokhiba premier show utpagi thauram aduda lamdam asigi MLA singamade famnaiba kayasu saruk yaki Phajana phagi pubu film ni mayam su soidana miyeng tabiu 100 movies ki oina yamna chawba mai pakpa amani makha tarakpada su hena mai pakpa oibi haukraba haina mingthonba music video album ama classic hotel de release tawkhibagi mapau asi kamdobagi haibadu amuk yengminasi Ajit Ningthauja gi lamjing lamtak makhada haukraba haina mingthonba music video ama
NFM Studio gi banner makhada tha sige hokchiba tang kunipan da Imphal gi Classic Hotel da haunabi matung ina release tawduna miyam da kushin nakre Amarjit Laurembamna Saipanduna Zeteshur Nahakpam na masamaki mayekta masamak na sayek tamjaduna puthok lib music video sida Mahon Kanglana cinematography ki thaugai lauri Biju na VFX ki sinta pangli amade Hermit Chon na art director ki thaugai laubagi mathakta banners ina makeup ki thaudang lauri Romila Laishram na puthok liba music video album masida Roshan Bala amadi Avi ahumna maruiba mamiroi singoina sakam langli haukraba hairiba music video album ase aigi nusida yamba director Ajin Thaujana ibo thajarbagi matungina angonda room am pibi base aigi di haningai tana thagar pakung chari aiga dajiga punbaje sina hamra project ne duga aiga co-act tawminari ba aigi chalnupi Bala माजो अदुकी मटिक सपोर्ट तौबीनदुना होय अमत ओइना अदि टीम जे कोऑपरेशन लेना थवाय हक्सांग यावना पुलब तौमिनागी हाय तारे अदुना मथंग थोलकदबा म्यूजिक वीडियो एल्बम एनी फिल्म ओइरजो मयामना सपोर्ट तौबियो सी एल्बम जिदा आइना लग्जरी यामना केनो ताय नेगेटिव रोल आइ तारे अदो एल्बम जिना मतमदा अदुम नुआइकी अना मतमदा दैदि आर्टिस्ट ना दैदि कास्ट एंड क्रू मयाम पुन्ना सपोर्ट तौमिनारा फजन नुआइ तौकी एल्बम गिदे अदो एल्बम सी यंबियो असो याम याव बसो कोय हयम तना चद्री लर्निंग स्टेज लोय ले जरी अदुना मैम नसो याम याव सुंगा पियो अदो एल्बम सिबो लाइक एंड सपोर्ट अमदि शेयर तौबियो सी हौखबा म्यूजिक एल्बम असी कोय कामना थोबदा नमदि नमजगी अदुगा कोय मैम टीम वावे बने कोय याम नुंगाइगी हाबिदि कोयगी इचे रोमिला माना हद प्रोड्यूसर ओइबि बने अदो माना मागी मसानुपागी बर्थडे चही निपान सोगी बर्थडे सिगा Hari lainana my birthday da album ji release tawu pame in habi rakudagi khoi myam kanna honamina dana album asi birthday si nang basung am jahore ego mayam da khoina music video asi si degi khoina release tawu jaga bani adana tantha gi YouTube da akoi album asi phangbiragani ada mayam na sida bibi pra hadi feedback lagi soy ki bayar ko sadi mayam na ding akpi gani na hajari soy ki bayar so mayam na akoi bu tamjari batim ni adana mayam na kitang Kedok saja nasi kita jauh Miyamna soidana pamnaba album ama oisanu haina wish pizari. Makha tarakpadasu hena fajaba production sing puthorakpo oibiyo. Guys, it's time for a short little break. Yamna tuna hanjarake na happen.
Welcome back to Mami Mapao. Mayam amuk kahana taram na okchari. Break ke matung asida mari shuba amadi ngasigi aroiba mapao oina thamjariba Film Forum Manipur gi taraga marirak shuba Foundation Day pangthok khibagi mapao amuk mitning taminasi. Iram damasigi film fraternity singi apunba fambak ama oiriba Film Forum Manipur gi taramari raksuba Foundation Day gi thauram tha asigi hokib tang kunma panda singlem lab thauram amaga loinana Imphal gi Palace Compound leiba Manipur State Film Development Society MSF DS ki sangkhon ningthi deb auditorium da pangthokre. Film Forum gi mapu kumon thauram adu saruk yaraduna lainga ki Art and Culture Minister L Jayanta Kumar na lakadurube cabinet mifamda cultural and cine policy gi matang da pukatuna policy asi mapung fana chanahan na ba hotnaragani state asi gi mafam ahumda Manipur Film and Television Institute san na ba lainga na thaurang toba haure hana art makalasi bu khoida jab kayagi pukning singsil laduna fongdoki. Film Forum Manipur gi makhada leiriba tongan ma guild amadi association singi zagoi isai amadi play kaya utpa amadi forum asibu thawai hapnan na hotna bada singthani ai oiba thaudang kya lobi kiba ahal laman singi mafamda khudol tamduna ikai khumna bu utpana taramari raksuba oina mai pakna pangthok liba Film Forum Manipur gi Foundation Day gi mapung oiba sakam oiki. Hello guys, we're at MSFDS. Ako nga sige entrance asi mayam krik ina dun later because it's the 14th Foundation Day of Film from Manipur and we have one very special host for you tonight. And ko puning mi kana nga si kanano mayam na zu khang bi mayam na nang pumang re na haina so where did you went? How are you? Sumdaw bane matam phatte na ise lairi kara page taw bane do matam phatte haijani tensing season nara kaino khangde like supa paningde dum job thaga do mayam like phaja sang pabiyu ai dawna taw biganu. By the way akoi ngasi lairi mafam sida mayam 12 guilds ki oina loina mak editors guild yaure ka kaino tensing yam yaudai ne directors guild yam mayam loina perform taw gadori. Yes, and also special stars mayam guests mayam laaga khoi yam nungai ba entertainment program ma taw gadori adana mayam soi dana sit back and relax. Okay, manung changa kay na hayo do yengi. Dance performance ki मैं ready तो ले रहे हो editors guild के editor Manipur की अपावा में हमने ले जो मसक टीम ने खंबी रमोरे मथंग को अब की इहान हना sida lay busy mayam saksu khang ma isa mo khangam dre mayam ge yamna pamna ba mayam na mis matham to dhaya lage ai mi Hemant Kumar ne asi Hemant Kumar oi dre rojit chong tham man mayam na khang biro ngani ko ni de tar ba ase mo masak khang da brati khang dre do sigi phim de mayam lambi da thingnar jo khang roi nurai director mayam na khangari ba Mr. Rakesh Film Forum ki Foundation Day sida ki editor guild ki oina thoksa bane jago je fusion noi ba ko ki kani ari ba ga ano ba mix tau na ga amna ko na comic oina tau bai choreograph makhala makhang ne yamna better professional ne sa ba ta nate pham computer pa ra ga no ga ne tau pham ga leba thon ma ta ni sa ba je choreograph sidi kana na topi choreographer na ko ki film gi da yamna hujik yam kana tau ri ba baby cha salam Bebisa da kem da hangoge ko ki editors guild me am choreographer oi bien tak pe so na kaino ngak ta ko nupa ngak ta nupi ki mong na samai jago chan ba ja sa experience to am ta habi me Experience ya duki matik tale hai tare nupa ma da nupi ma sana bo hona da ingon da wa ba do aduki matik wa adu mana ba su hona ba adagi moi me ki wa amana ma ka ni itha ngak ta oi ba dina aduki matik pudi ngai ba experience ma khala ne ai sa hai tare kanana di khoi hai re hai ba se nupi thabi sing na loi hai ahan ba program se na smai tor ti matung ta bang se ki foundation se yam nongai ba program o ge dori mathang pathak mayam kari le ki ha jo pun yeng minute as yam mayam marak sida phasabi mayam marak sida phasabi jo song khale mayam jejani nongai bo nungai ado Film Forum gi Foundation de na lak pasida mayam da kai paujal pininge as khoi ki film ki ba
ꯐꯤꯂꯝꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯏꯚꯦꯟꯠꯁꯤ ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯖꯅꯤꯡꯉꯦ Thank you. Ado akhoi ki editors guild ki fazakraba nupa mayam nupi onthole mbase kai phaubi ge. Askaino aide punga ngaure heman man ke pidas moi ubda akhoi de na phazale mate. Akhoi de ne na mal lai ram pan moi na. 14 foundation de mayam da nang haning wa hi khara tang thambiramu. Foundation days da aina mayam da haning baharagadi khoina handak sinjariba tawjariba mayam ase mayam gi support gi su ayamba ngamjariba ne duga mathangi Foundation Day lakpasu sidagi hena sauna sinba ngamboi jage mayamna support tawbiyo. Manipur ki film ki lamda adagi isai ki lamda adagi loina ma ki lamda su hena thoido hendo na miyamna sakhang biraba khoi ki sir Sadananda ado ngasi ki film forum ki Foundation Day na lakpasida lairiba mayam sida kai paujal bibining ge. Asengmadi ahan bada nungai ba phawi laiba mayam se urakanda hena film gi Manipur gi film da mayam khangbi base uba male aduga hena lakadaba chahi sing da chu hena develop lakhini ha base ma khalle aduga ngachi uriba miyam se uragadi yam phare na Manipur ke film se chaukhat pa budi hujik se tum chaukhat li ado hena chaukhat na bagi hai tare anauba youth sing hai tare adagi film bu pamjari ba anauba newcomer sing da kai hai bining gai aigi motadi aina ai opinion hai tare hiding badi akhoi ki immature oiba ko mature oidring da adagi camera gi looks ke kano khangring da ekta namjan basi ju artist oigadori ba anauba hogalali sing da khudong cha da soi thon ngani adna hijing badi album nambiri ba film nambiri ba sing asu ai gi mini ka ha ga hapchen ba sigum se tawdradi kara maturity soidana lakani aduga afaba film soidana oigani adana kara khajik training tawrakanda yahoni. Thank you so much. Yamna marik chumba waiga thambi bai damak ta Mami Mapao ki team dagi so all the best. Aduga ai so yamna chawba fan ne. Thank you so much. Wow, awesome. Manipur ki yamna maming lairaba akhoi ki mama sabada mayamna su hena khangnaraba ai anauba artist mayamna su loina ma yang khatliba mama ngaktani ado film forum ki foundation te lakba je kai phawi ge mama asam nungai ba angak pam phawe khoi de ahan mane foundation de di mayam ma to kare ai hanang na habane perform kali to biroi trom ta ro khoi actor gil ki oina mama nungai ri ado film forum ki foundation te lakba je kai phawi ge kari hai ni artist akhoi ki di asuki mati nungai ba phawi kari gi nona smaina yamna tangna sahi amagi manungda film forum na amumuk tang pangthokpa function na siyaw phangjaba se akhoi artist akhoi ki di haininga leitana nungai hai tare aina khwai dagi pamjaba Manipur gi ngasi pau yangakpa film da ne khwai dai pamjaba jama mana kumba hek toi leramba ado film forum ki foundation de lakpa se kai phaubi ge ma kai wano ne sahi tara mari mapung pharak pagi nungai baduni kaino koi salai sabi pharabane ba jikte sahi tara mari pharam ne jik se khangaba mathang de tara manga koi myam loi unasi ko tara manga da ado anauba artist sing hai tare ne singda mama gi oba kai wish ku mabining ba lebige anauba lakadori ba satra sing se khara tamhanninge ana ozaguru oiraba ahalamal singse sida kitang prem bhakti ga loinana oza hoigi awanungai share du tawbiu kana haraga khurumja halaba amadi moigi laurakpa kano do pame moidagi pirakpa paukta haitare ko adu pa. Thank you so much mama ado ngasi gi tarakliba numidang se lo yam nungai na nong na loigi obese no. Thank you. Wow, aina khwai dagi punsida unaning ba mi mga suna phangba jam harawe tenji mayam ju kai lamdai lakpa jano ai kalle ba ti tong ale as masa khangmu ju mayam yaure khoi mamang da yaugi ba yaure oh ya masa khange as masa khangmu mayam yaure ado mayam je kai jagoi sabi toino Manipur film gi am achoba thodang pu bi ba ngasi 14 foundation day film frame Manipur gi su
ख्वाइदगी मरु ओइबा मियो एमा ओइबा ngasi akhoi film forum gi chairman akhoi gi nuksizaraba kaka mongol jao kaka dagi ngasi wapom khara dang mayam da thambiramna ba ningsingjari ngasi gi film forum gi matang da amasung film gi chakholak liba hojiki matam jigi matang da mayam da paudom kitang pibiram akhoi gi si taramari suba mapok komon taramari suba foundation day ni ado aina chairman oina oijarapodagi di foundation day se ani subani yam kui benatri ado akhoi gi pandam de khona foundation day pangthu isigi maru ba pandam de akhoi mayam si magi film namna matam de akhoi je film fraternity si yaringe unaba phangdi akhoi ji phone daga phone ba natana ade film sport daga khara thengna ba natana adana akhoi na foundation day haibasi di film tawjeri ba akhoi gi film forum haibasi film tawjeri mayam gidam ta leibani na numit side akhoi na shooting ga loina lepaga akhoi mafam sida gathering ama tawba akhoi ngasi ubirangani mayam amaga unadana wari saba zamin na ba haraute ama phondo na base masini akhoi foundation day gi maru ba pandam di film forum haibasi noina ju khangi duni gil tarani thoina siamba apex body ni ada gil tarani thoi sigi performance ama mampi dori ngasi yam nuai di drama bi ai de jagoy bi ai isai bi ai saireng bi ai mana ngama pidori masigi akhoi gi unity oiba lingjin mana bamsu akhoi mamangai gi forum ji akhoi forum hairaga film forum da thabak tawri ba khardu natana atai circle ji irak la phu udaba khangdaba se madu matang di ko hal ji adana khoina mai gil is the performance bi halati magi gildu na performance bi redi mai gildu gi member mam su lai dana adu akhoi mam ji loinu unabagi khudong chaba phange adana akhoi si nungsina ba poraki hairagadi unabam changi unadradi miji nungsina di unaraga thamoi phongdo narakanda awana phongdo narakanda da akhoi nungsina ba porak tro nungsina radi kedore akhoi mayam unity lerani akhoi thaba ma tawba mata da pulop tawrani adori mai pa ko thoidana aduri pandam dani Thank you so much kaka gi wakol no yam phajai aduga ngasi dagi hojik lai film je hena ju mai pak pa film ama akoi gi Manipur film industry se hena oisanu haibagi paudam si koi Mami Mapao side dagi pizare kaka thank you so much akoi gi ide yoi me ai ne loina phok tha bi yare haiba nambo adu ni oja nu ji film se makeup yaw de loi tawro ni he yoi mai de loi te hello ai se khange dana to ki makeup khuragi makeup nagamabagi makeup pormagi makeup to adugi hena kawagi ni pisu anu ni hamra phone bu hola jari ye ko yoi me honu pe koi ke ko jo khudul pi ke jo mitya koi ke ko jo au pa pam ke pam jo hanu pe koi ke ko jo khudul pi ke jo mitya koi ke ko jo au pa pam ke pam jo thani na ka jo lo ni na nam jo la ni na lan jo koi ni na ko jo thani na ka jo lo ni na nam jo la ni na lan jo koi ni na ko jo mamai do biswaga pare dana se mamai je se sumai thap ka daba se sumai na khange ko honu pe koi ke ko jo khudul pi ke jo mitya koi ke ko jo au pa pam ke pam jo hanu pe koi ke ko jo khudul pi ke jo mitya koi ke ko jo au pa pam ke pam jo thani na ka jo lo ni na nam jo la ni na lan jo koi ni na ko jo Hari Hari
ꯐꯖꯕꯁꯤꯒ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯗꯤ Masini ako nga sige film Manipur Film Forum sige ako gi 12 body gills body na lay na tapi mayam po na magsinga si mapam asida tinja na am nuksina ba environment magamo ako'y pangi mayam po na nga si performance su loy na ut ka dori mayam da so highlight pizza ka dori nga sige highlight si mayam po na yung minasi adugo Manipur Film bu nuksi jaba mayam po na magna nga sige function asibu thoram asibu support of you musung film bu support of you. This is Tenzing and Strela signing out. Bye bye. Wow! Yam na mapungfan amadi mai pak na pang thok patharam amo oiki. Film gadi yam na nak achat liba makhoy yaw gadi film puthok pa yaroi daba. Tunga magil ki members singe performance adop ki matik mapungfa ki. Olak pa chahi desu he na mapungfa na pang thok pangam oibi. And folks, that's all we have for you in this episode. Matang episode ta anaw mo mapaw kaya pudo na amuk lak chige. But in the meantime, you guys, please subscribe our channel on YouTube and never forget to press like or dislike and also to leave your comment. Bye!